Manipuri Irang Asida Soo Cadre Yao Haibagi Khudam Changdam Chap Chana Phangle Irang LEINABA Sing PHABADA Soo CHATNARIBA KUKI National Army KNG Cadre YAORAMLE HAIRI Hiramasing Matangda National News Channel NDTV na Thorakiba report amadi NIA na Thadropa Channel Amanahai Manipur Thokliba Irang Asika LEINABA Mamang Chihiki January Thada More Town the attack Chataduna Commando Personal Ani Hatba Yauna Tongan Bathodok Sing the Chanaba Mioy Ahum NIA na fagat K Makoi Ahum Aduki Manunda Soo CHATNARIBA KUKI National Army KNG Kamgintang Gangte Koba Cadre Yaoram K Kamgintang Gangte Phaba Asina Manipur Thokliba Irang Asida Soo Cadre Haktengna Yaoram Baga Loinana Soo ground rules Sugaibaki Thodok Anirak Sure Haina LEINABA authority na confirm to Kray NIA na Faraba Myoy Ahum Haibadi Kamgintang Gangte Chorachanpur village volunteer Hentintang Kibgen Atopaming Tangyo Kibgen Amade Kuki Inpe Tenglongpolgi member Thangminlen Mate ase More Town the Leba IRB poster Chatakiba attack da Haktengna Chenaba Myoy Ngaktani More Town the Chatakiba attack aduda Thangminlen Mate na Maru Oiba Thodang Loki Mahak Chahi Asigi Me Tara Mapalda Assamge Silcherdiki Fagatpangam K Amaromda Manipura Thokliba Irang Asiga LEINABA Soo CHATNARIBA KUKI Liberation Army KLA Cadre Ahum NIA na Fabale Kray KLA Cadre Ahum Faba Ngamkiba Duna Soo Cadre Singna ground rules Tukairaga Manipuri Irang Asida Haktengna Yawi Haibagi Ahanba Khudam Changdam Phangle Krabadi Haina Pawasana Makatari